Maru Epapau. Tongan Department Singi Demand Nipan Yapun Basenpam, Lupa Crore, Listing a Hongom Pudra Nitoy, La Kumpudra Manga Listing Kuntramatoy, House Napas Tau Cray. Tourism industry gi hek mathangda ngayok pagi industry asina semilon da sauna kana ba pili haina MU gi Vice Chancellor Professor Naurem Lokendro na phongdokre. Amade Slopland Public School Khongjom na lupus singnai hairaduna aina thingkraba lalhaulo KYKL na school asi matam supagi oina tingjinkre. IS News meeting tabiri bakwai puna makputaram noksari. COVID-19 dagi ngakthok na bakhutoy na hambiu, hand sanitizer sizinabiu, mask upiu, fitaru ki distance thambiu, yariba makai vaccine dosu na kapthok piu, section bana puna maki yaifabani. Hauzik pau santok na pizari. Tarani thoi suba Manipur Legislative Assembly gi ahum suba mifam gi ngasi Mapani suba sitting da tongan wa demand Nipan House na pass tawkre demand sing adudi land revenue, stamps and regulation and distribution, fisheries department, textile, commerce and industries, youth affairs and sports department, state excise, sales tax, other tax, duties on commodities and services, stationery and printing amadi state academy of training ni Hairiba demand sing asigi manungda ahanba anisuba ahum suba amadi mari suba demanda opposition gi MLA K Ranjit TS Lokeshwar K Megha Sandramadi MLA Surja Kumar na cut motion thangatuna house the pass tawjingaida khanakhe tungda demand sing asiga punba senpham lupa crore listing ahunga humpudra nithoi la humpudra manga listing kutra mathoi house na khanaraba matungda pass tawkhe Loinana, State Minister N. Biren, Education Minister T.S. Basanta Kumar Amadi, Mahut Minister Y. Kemsana, Tongan Balenga ki Bill Manga, House the Move Tauke. Aquarium da hapanga makhal sing yoktuna senthok lambi leihanba haiba hiramda state astige scheduled caste kanglup ki ngami singi oiba numitini supna sathagadaba training program amangasi haudokre entrepreneurship development through ornamental fish culture haiba training adu Manipur University ki Department of Zoology amadi ICAR Directorate of Coldwater Fisheries Research DCFR Bimtalna punakhusamnaduna Manipur University ki Department of Commerce da pangthokpani Sel ka hena sangdana atenba matamda senthok lambi chauna leihanba ngamba khongthang asina schedule caste kanglup ki mioi kyagi senthok leihanbada mateng oiragani haina MU gi Vice Chancellor Professor Naurem Lokendro na thoromaduda phongdokhe mahakna makha taraduna state asigi oina tourism industry gi mathangda nga yokpagi industry asina lamdam asigi khwadigi chanaba oiduna samilon da chauna kanaba piri mamangaida yumthong khara Kaktada aquarium thamduna nga yoknaram labasu ngasidi yumthong ayambada aquarium da makhal mathel kayagi nga yoknarakle tung koina chatkadaba business makhal asida ngami sing maruoina naha sing na midyang thamduna masak naiba entrepreneur ama oinaba punna hotnamina si haina professor na phongdokhe ngasigi thawramaduda School of Agricultural Science Manipur University Dean Professor GKN Setri ICAR DCFR Bhimtalgi Director Dr. Pramod Kumar Pandey, Department of Geology, MU gi Head of Department Professor T.S. Binoy, Amadi Life Science Department, MU gi Assistant Professor Dr. Rameshwari Yumnam Nasar Yaki. We are all actually lactostin communities, including myself. Most of the Manipuris in the valley, they actually settle down near water. Everyone is very adept in the skill of catching fish, cooking fish, preserving fish, all of us. So, culturally and socially, we are adept in this art. The only thing is that it has to be further polished, groomed with the latest technology, with the latest knowledge, so that whatever skill, whatever knowledge that the people have been given by nature, this can further be improved upon with the latest technology, with the latest knowledge in this area, with the latest economics in this area, and I'm sure, I'm very confident that many of you will excel in this area of business. And I think this is one very sustainable kind of a business. This is one business where we don't lack in resources.
This is one area where you don't need that much amount of investment. Aina Tinkraba Lalhaulub KYKL na Slopeland Public School Khongjomgi mathakta thamkiba thingbadu amukhana session halle haina lubasina phongdorakle KYKL gi Secretary Publicity and Research a yaifabana khuyek pituna ngasi press ta thokpa serol amana Slopeland Public School na lubasida pipam thokpa sel tax sahi kaya piraktabadagi damak fine gi senpham yauraga punna pinaba mamang sahi gi September gi tang kunthra da miyam punamakna khangba yaba chepau ama thokre matam adugi academic session manung faubada hairiba selka adu pitrabadi school adu mathang sahi dagi thingjalagani haina so laukthokibani adu school asigi authority na mamang sahi singda tawkiba aduga sab manaba muongda lupki wafam adu thawoidriba si lup asli dai kaiba chawna piri haina lawi masigi mathakta miyoi amadana Yana Gadore atop Amadana Yanari Haina Sengdoklaga Sandoklaga Matang Sahigis Mahirwe Sing Ming Chanabu Honari Masi Lubasi Wichauna Singnabani Haina Lodabangam Fiba Masti the Lubastina Lojaba Wareb Adu Miamna Kangjan Binaba Wafam Tanglapagaloinana Skulasi Lagaba Mahi Kum Asidagi Haibadi Hauzitagi Hauraga Lup Puamati Zatariba Yawal Iho Asibu Singnabagi Maral Gidamak Matam Superior in a Tingzele Haide School Tingba Sitabakta on Tok Nabagidama Marila Nabamio Yamadi Hiram Kutimukta Janaba Muunda Kutaba Hauragani Hose Zatariba Sangyang Exama City Haukiva Chahigi Oibanina Akaiba Leroy Matang Sahigi Angang Ming Chanba Mati class Makasta Tabadi Yararoi Ozam the school Gitomi staff Singnasu Makatana Tabak Suba Natraga Tauba Yaroi School asi yon thokle natraga bandhop thamle haibana chingba langlo amata tawbasu yaroi yolabadi nakal animak sairak fangani school hongningba mahiroi singda transfer certificate pibada panthaba yaroi haina serol aduna makha tarakle Scheduled Tribe Demand Committee Manipur SDDCM na changsalakpa khongjangi sarukama oina Kakwa Bazardagi Assembly tamna lakiba protest rally Kakwa Nursing Mamangda police na thattuna makhatana sathan khidre mitai bu Scheduled Tribe list chalhallu haiduna protest rally lakiba aduga mari leinana SDDCM gi acting president Laisram Lokendra na haikibada miyamgi kholaw lawbada athing bapiba ase laibak thibani mitai bu SD list chalhallu mitai bu SD list chalhanna balengak na recommendation thaga dawani haibana chingba placard sing season aduna Kakwa Bazardagi Assembly tamna lakpada police na makhatana sathan khidaba se laibak thibani lengak na recommendation thaduna tumina laithokpa yaningde thadana tumina laithokpa yaningde hojik sathariba assembly session asida minister na traga MLA amatana SDDCM gi demand asti puthoktuna khana bidaba asti laibak thibani hairi Second jadi ber ya mese koi selutar demand committee na mai tai bu kanna bi chakjal ba khomja gi parliament to jabani public praja gi kholau se khome be assembly sita yauna ban hone jabani assembly bu se pham ba se haye motion gi dawre si box da mo khoina karino karan hoy da khana bina ba hai be ge khogi public praja gi ba kholau mai tai bu kan da ba ya de ha bi kholau se assembly yauna ban khoi hone jabani ngara khoi to bu da di koi assembly to chat ki haina lamlong de to bu di lamlong ga dum kai gre Nasi ke sidia koi ski kholau public koi ba maitai se kandaba ya de kangadabani haibegi Scheduled Tribe Demand Committee ki reaching makhada changchel khongjan se assembly tak yauna ban hone jabani soidrama ki yaune khanjai Amaromda ngasi chatkiba khongsat aduga mari leinana Kakwa Bazarda kaithel phambi huidrom bilasini na haikibada hauzik SDDCM na changsiliba khongjang asi hauzik sathariba assembly session asida puthoktuna khanabiu mitai asi hauzik yamluba tangkak amada leire general da ayamba oibana khudong saba kaya fangdaba asi yaningde mitai ba Scheduled Tribe list chalhanbagi recommendation thadana leiriba asi athubada thabinaba thabak paikhatbiu SDDCM na changsilaba khongjang khudingmak saugatkani haiki Kachen adagi kawa gi akoi bada laiba khoina saruk yajari base akhoi tungi generation gi dang akhoi schedule da khudong chaba phangdre maitai eba jati si generate ne tawbodo akhoi schedule ka da tawbiyo haidana akhoina ngasi chat ba sida laiba ki issue ji da miyam na tawbo thabak sida akhoi ichai su gi tungi oi hongna bagi damakta akhoina ngasi rile se saruk yajari bani adubu matung tarakpa khudimakta akhoi saruk yajagani
Organic Farmers Produce Company Limited Technopal District ki Post Harvesting Management haiba hiramda nomagi oiba training program ama ngasi Technopal District ki Machi Block ki manungsan laiba Khulsaibung Village Community Hall da pangthokre Diocesan Social Service Society DSSS na Mission Organic Value Chain Development for Northeastern Region Phase 3 ki makhada Manipur Organic Mission Agency MOMA amasung Horticulture and Soil Conservation Department Government of Manipur gi matenga loinana pangthokkiba training program aduda Rumril Organic Farmers Produce Company Limited ki members singna saruk yakhe ke H Benedict Konai Chairman Rumril Farmers Producer Company Limited na Lomi Singna Yaingang amasung sing lokpagi matam oirakpa asida Yaingang asi matau karamna lokani amasung kaithalda kamdau na yongani aikhoina aikhoigi organic pothok singasi miyamda panganduna imung manunggi semilon fagathan bangamgani haibagi matangda thoramasi pangthokpani haikhe training program aduda Narendra Department of Horticulture Machi Block in charge Technopal District na thariba pothok manamasing asi lokpa amasung hekpadagi hauraga matam khara liduna thambada kari cheksin thorang changi haibagi matangda wangangki State level Prime Minister Employment Guarantee Program PMEGP exhibition ki manungsan nangasi via sellers and bankers meet ki thauram ama pangthokre chayola masupna ahum laksub exhibition ase Khadi and Village Industry Commission Ministry of MSME gi makhada Manipur Khadi and Village Industry Board na senduna February gi tang 23 da Imphal gi hapta kangjebungda hongdokhi bani ngasi gi thauram da board ase gi member secretary jinga kham sana jawbana haikibada PMEGP scheme gi makhada senthang loba pamba mioising amadi senthang asibu pigadoriba bank singi marakta Say Nabalak Maramna, scheme Sigi Tangai Fadaba, Kanglon Sing, Miamda, Mamutana, Kangan Nabatoromasi, Pangtopani, scheme Sigi Makada, Sentang Pankraba, Lomi Singna, among Atong Sing, Utok Janabagi Kudong Sabasu Toromasi, the PD Haike, scheme Sigi Makada, Yamna Sing, the Tabak Donging Bama, the Sentok Lening, Labasu, Sentang, Later Badagi, Mai Pak Pangamdriba, Musing, the Sentang Biduna, Sentoklam BP, Naba, PMEGPSC, Prime Minister Narendra Modina, Haudokibani. Scheme Sigi Makada, Sentang Lauraga Matam Sana Loan, Sing Dabagi, Watok Lakpana, Bank Sing the Sentang Pina Bohonabada, Jingnaba Pauhandaba, Nate. Miam Namatam Sana Loan Sing Bagi Hainabi Tamduna, Kudong Saba Singasi, Mapungfana Lona Bohonaminasi, Scheme Sigi Kudong Saba, Loaning by Muisuna Board, a Sida Lakbiu, Angamamateng Pangjage, Haiki, Taramaduda, Manipur Khadi and Village Industries Board, Chairman Nongtongbam Nimbas, Vice Chairman Wahengbam Dinesh Chandra Amadi. Chief Executive Officer Muhammad S. Daulat Khan yauna tongan bank ki official sing susaruk yakhe. Hajiji khoi Manipur Khadi and Village Industry Board na hajunga sing siba pangthong mela asi Khadi and Village Industry Commission gi makhada KBC na khoi gi Imphal branch pongna bazar riba adugna branch amagi makhada Manipur Khadi and Village Industry Board na sponsor organize toraga haiba KBC na sponsor toraga pangthokpa melani masida khoi gi mamang da hana phangkraba khoi PMEGP gi loan apply toraga loan phangkraba bank singa support tokraba adugumba PMEGP na puthokpa padak sing si for example si seida khoi PMEGP SBI kangchang Sina Biba Mahaki, Pataksi, Manu, Pitaragas, Manto, the Pangibasi, Sumanatoga, Sukumasing Kanabasi, Banks, Sabotoga, Artisans in Canabra, Beneficiation Canabra, Another Havadugi, Equinas, saying among Hogi, export of Topata. Aquigi, Quebec board keys as a secretary when I know, known a better wing machine, the hanging Basa, the same the Sangama, Aquigi, Tabak Shuning Baduga, Hogi, Susan about Nomjan Abagidi, Pashadi, financing for wishing to that. Tangai Padana, Kaidoya, Bagi, have the Kanada to the Madu Sheba, Sakara Sheba, the scheme never. I don't know, Quigi, Borki, Makiti, when Hajan in a Agam Laku, Tangai Padana, Magi, all I know, Sabito, the Sango to convention to Pubiraga, Lakpiro, the Porti, Makati, Angamating, Bangzage, have a something. Wangkai Kendra da Saukat Torang da Ahanba, Midyang Tamduna Tabak Togani Haina Kendra Asigi MLATS Arun Kumar na Fongdokre, Nasi New Chakon Nongpok in Kolda Crematorium Amanona Semjin Labamatung Yamda, Kusinabagi Toram na Wafamasi, MLA na Fongdokibani, Mahag na Makataraduna, Kendra Sigi Lambi Semjinba, Community Hall Saba, Crematorium Saba, Taknawi Sing Fanghanba, School Sangot Pagi Tabak Pakat Pagaloinana, Iram Nala Amanikong.
Nongzu tha laktringai mamangda ningthina sengdoklagani amukta da awat pathabak sing pulap pangthokpa yadaba maramna chahi kudingi khara khara loisinna bahona se maruk oina mioibana punsigi aroiba yatafam oiba mang asi luna na thamsi turel torbanda mang sajenduna poloiba maramna madudagi tholakpa fatta haudina turelda tasinduna water pollution thokhan badana tana isingandu mioibana sizinabada amadi thaklubada haksang sokningai oiri maramasina athuba matamda wangkhai kendragi oina electric crematorium ama sanaba pandam thamli haiki Chanabi amakak yam toina lai hoise kai noi kan da kai koi gi ngung manung na mi le ta gi wani ngai kai ga to ngai thawai ni mai ting da poloi go shin na bune na koi chanabi amakak kan ho na ri koi yu ta ko gi yu yau da ya lo shin na adu da yu yau da ya da hai se mu yu yau da na lo shin ni no mi le do hoji kan ji ki te ma koi gi poloi ko ma ko si na kan sa ku na ma ga lu ka ka ti nga ne adu ga sai gi thap ka sa ba to bu ka mu de di lo shin ho ne mo yu yau da ya da ani jing ma ta yam chok to sam lu Ada semua masih kuat ni ada dia apa kita profesional di style dah electronic crematorium rumah thamma di kau yang ada lah yang masih kita ni bisa profesional ngalah pa ada bahasa ini pollution tu pun yang ada tambah itu mau yang sih perkara ada wakil ni tu sih itu masih semua salah ciri sih kau tamu tu juga so tarumen abiren kau tamu siang mayam tu ayam mahu di bawah bagi bagi ciri mayam tu ayam mahu di bawah sih pion se lalu hono benda itu mati warung ni ini nanti sumpah macam laga si tu view hai macam tu ni gitu. Indigenous Minority Socio-Cultural Organization Manipur IMSCOM linkhatki wa chahini ban mapung pharak pagi mapuk kumon thoram Imphal gi New Chekon da leiba organization asigi loishang da pangthokre ngarang pangthoki ba thoram adu da social activist Sabungbam Birendra UPF ki president Andrew Pasandra IMOM gi president Ranganson Thanga NIPCO gi president O Premjit SRG gi president Robin Sanglai amadi IMSCOM gi president Momsokam Bapuina Marueba Mitung Singoina Sarukyake, Taramaduga Mari Lenana Mit Ubagi Pangal Laitraba Mioikeada, Smart Can Device Gasu IMS COM gi President Yentoke. Korkom gi convener oiramba RPF ki president Urengbam Saurena manung matam sadana Laikidabana maram oiraga Korkom gi oiba mifama mafamduna anauba convener ama khandriba fawba RPF ki hozi acting president oiriba ngaubana kumja lisingani kunhumdoi gi Mars ki tang amadagi Korkom gi convener in charge ki thodang lauragani haina aina thingkraba lalholu apunba Korkom gi publicity committee na ngasi press thokpa serol amana khangalakle. KSO Moltam Block Sportsmeet 2023 ngarang Kangpopi District ki L Zangnom Phai Village da hongnabi matung ina loisan kre Sportsmeet loisin banumita manamathum yenthoki madi numidangi matamda jawai sagi tharong kya supang thoke Saigin Lungdim President KSO Moltam Block na welcome speech piduna haudoke ba thoramadu da kuki traditional dance Amasu L Jangnom Phai Cultural Troupe na utke Saitu Kendragi Hanagi MLA Ngamthang Hauke and Bolzang Village ki Chief Thanglun Hauke Scotland ki Chief Dongzang Hauke Satmin Thang Kipgen President KSO Sadar Hills Amadi L Jangnom Phai Village ki Chief Namaruiba Mitung Sing Oina Sarukya Ke FC Chalo Scotland Amadi Ti Khonom Youth Club anina final match ta lamba thengna kibada FC Chalo na goal Manga Mari the Mai Paktuna champion Oiki Seloina Lupa listing contragi mana funke first runners up na T Khonom Youth Club aduga second runners up na Sinam Kaithong na taduna matang sitna Seloina Lupa listing tarama di mga funke. The Minority Peoples and Rural Development Society MPRDS Sangha Yumphamna NCSTC Division Department of Science and Technology Government of India ki matingaloina promotion of science education in rural areas in Thawal District Manipur Haiba City numit mari ni subna pangthoktuna lakpa awareness tharom ngarang mapung fan loisen khre Lilonggi usoi pokpida leiba Lilong Haurebi College ta pangthokiba thorum aduda National Science Day ga mari leina makok mathang ta khraba singdam ana mathum yenthokuna ikai khonaba utki thorum aduda saruk yakiba Manipur University ki Department of Physics ki Professor Ngangkham Nimai Singh Lilong Haurebi College ki Geology ki Head of Department Dr. Sanjam Jinas College asigi principal yauna ajai masak naiba mioi kya na mahiroi singda lecture kaya pi galoina na science promote taunaba mahiroi singa interaction su tauke science painting extempore speech science quiz amadi
साइंस मॉडल कंपटीशन ना अवेयरनेस प्रोग्राम अदुगी मरु एबा थौरम सिंह ओइखी मणिपुर लेंगा की पब्लिक वर्क्स डिपार्टमेंट PW2 की चीफ इंजीनियर एन नोरेना थबकतगी पोथाखरे हौजी डिपार्टमेंट असगी बिल्डिंग की चीफ इंजीनियर ओइना थौपुरिबा एन सुभाषपु PW2 की चीफ इंजीनियर ओइना ngasiदगी थबक पुबा हौरगनी हिरमस्तिगा मरी लेना मणिपुर लेंगा की डिपार्टमेंट ऑफ प्लानिंग की डेप्यूटी सेक्रेटरी आसेम रंगीना चनुना ऑर्डर अमा थोखरे हौखिबा पुंग कुनमरीदा इंडियादा नौना मियोय चनी निफु कोविड पॉजिटिव ओइख्रे लाइना सिना मरम ओइरगा मियोय अमा लेखिद्रे फगलपगी चांग सादा 49 के दशमिक निपान अमदा हेंगलखरे अपुनबा कन्फर्म केसना कोटी मरी लाख निफु तरुक लिसिंग मरीफु तरुक का 7 यौख्रे एक्टिव केसना लिसिंग अनिगा सहुं कुंट्रा मंगा लैरी लाइना सिना मरम ओइरगा लेखिदबा मिगी मसिंग ना लाख मंगा लिसिंग कुंट्रा 7 का हुंपुट्रा निथोइनी लाइना अस्तगी नाबा फदुना डिस्चार्ज तौखिबा पुनबा मिगी मसिंग ना कोटी मरी लाख निफु माथोइ लिसिंग यांखै हुमदोइगा समगा सुपना मरी यौख्रे लाइना अस्तगी ngaktoknaba vaccine kapthokiba apunba migi masingna koti chani kun lakh humdoi lising mari futra mari henkhre malengi oina cobilization na khwaidagi hena sohalaba lebak singi manungda USA na ahanba India na anisubada amadi France na ahum subada leiri awang nongpok state singi oina Assam na ahanba Mizoram na anisubada amadi Manipur na ahum subada leiri पावी मरकथना तेनबा ब्रेक अमतंग लौजरी अना लायंगी ऑफिस की थबक अमदी कोइबा चटपदा इंडिया की कोनुंग न्यू दिल्ली दा लाइफम लेतबगी अवाबा कोकलगनी दिल्ली एयरपोर्ट कयाम नकनना लैरिबा महिपालपुर दा मणिपुर मियाम की दमकता लैजरे होटल एम्ब्रोसिया लाइफम की ओइना लुपा लिसिंग अमदगी हौरगा पुंग कुनमरी पिकअप अमदी ड्रॉप की टैक्सी सर्विस लैगनी रेस्टोरेंट सर्विस का लोइनना तोंगान तोंगान बा खुदोंचाबा कया फंगबिगनी विशाल मेगा मार्ट एम्बियंस मॉल DLF मॉल अमदी इराप लापतना नुंगाइरबा मफम कया यौबदा खुदोंग चारबा मफम अमनी ngasiba contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 amukana taramnoksari makhataba pau Saliba sahiya sida anirak suboina commercial lamadi domestic liquid petroleum gas cylinder animak ki mamal hengat kre petroleum and oil marketing companies na gas ki mamal hengat krab matungda Delhi da domestic LPG cylinder amada lupa yankai hengat ki bagaloina na cylinder amada lupa sa lising amaga chamaga supna ahum aduga commercial LPG cylinder amada lupa sahum yankai ga paisa yankai hengat ki bagaloina na cylinder amada lupa lising Aniga chamaga taramapanga paisa yankai piragani hairi ahanba oina chahi asigi January thada commercial LPG cylinder amada lupa kon manga hingat khibani Gujarat Assembly ki mifam na state atuta Gujarati lolbu state asigi class 1 dagi na 8 fawwa compulsory oina tamna warep lokre hairiba warep asi chatliba academic session lisingani kunhumdoi kunmari dagi state pumada satna bahawragani state atuta leiriba CBSE ICSC amadi IB da affiliate tawa school amadi lenga ki makha da leiba school khudimakta hairiba si chatnaragani hairi warep asibu Indaba school sing Gujarati language bill lisingani kunhumdoi gi makha da fine logani amadi Gujarat board na school adubu Disaffiliate tawgani hairiba bill asi opposition congress amadi AAP yauna house ki member chamaga marifuni thoina amata oina pass tawkhi Gujarati lol tambiba haudraba school singna chatliba session lisingani kunhumdoi kunmari dagi lol asibu additional language sama oina class 1 dagi 8 fawba tamba haunaba khangan khre hairi COVID-19 laichat na maramoira ka hawkiba chahi ahum rongi mamangdagi Hong Kong da miyam na mak sungsoi soidana ukadabani haiba lenga ki order adu handokre lebak adugi executive John Lee na fangdokibagi matungina malemgi lebak singi manung da khwaidagi sangna numit samapan ga nifu manga ni marks uptaba yadabagi order ma leirakhiba du ngarang loisinkhre hairi khongthang asina Hong Kong asi hanagi phibam da hanjilak le takbaga loinana lalol itik tawba mioi kya laktuna hanagi punsi mahing da hanjilakpa ngamalagani hairi adumoina ma COVID-19 laichat ki khudong Chiningai oiba hospital gumbada marks upana draga uptaba haibasi mafam adugi authority singna lepkani hairi Hauzik sanabagi pau pizari
All India Kung Fu Federation ki member organization ama oiriba All Manipur Kung Fu Brotherhood Union ki mityang makhada Shaolin Kung Fu Academy Wangjing Haitupopi mamang laikai na sinduna numi humni sathagadaba kuntaruk suba state Kung Fu Championship lisingani kunhundoi kairem bikhok chingdum ground dang ase hawdokre Manipur ki tonganba district singdagi Kung Fu sanaroi chamaga yankai romna saruk yagadoriba championship hawdokpagi thoromaduda National Best Coach Awardee Judo Coach Moirangthem Deven Wangbal GP ki Pradhan Haisna Manisandra Upapradhan Laishram Bimol All Manipur Kung Fu Brotherhood Union ki Technical Director Thangsam Santi Kumar South Asia Kung Fu Federation Tuisu Committee ki Chairman amadi All India Kung Fu Federation ki Technical Director Dr. Huidrom Roman AIKF North East India ki Technical Director GM NG Jit Kumancha All Manipur Kung Fu Brotherhood Union ki General Secretary Sorok Haibam Rajeshwar Kudo Association of Manipur ki Secretary Laishram Singh Hazet Senior Coach Sukham Koireng amadi Haisnam Subhas Chandra Nathoi Mithunglen Singh oina saruk yakhi All Manipur Football Association ki meeting makha da sama gani fum doisoba battalion CRPF amadi Imphal West District Football Association ki khusam naraga sinduna February ki tang mari dagi Sports Authority of India NARC tagel ki football tough ground da team kun mari na saruk yaduna knockout basis da tatharakli ba tarahum doisoba Shahid Manoranjan Singh Memorial State Open Football Tournament ki ngasi sanaki ba ahan ba semi final match da CFA Chingmairong na Neshu Khuraibu goal ahum sinoda maiti ba piduna final changkhre match asi mai pakraba CFA Chingmairong gi goal ahum adu tongmin sai jingkho sen amadi punit na mathang sit na match ki minute kontra taret humpudra ni thoi amadi marifu manga sapalasan khe match asida nesu kurai gi sanaroi ai thoibu match ki minute yankai taret chatpada local caution gi dama red card piduna match tagi tan thokhi hayeng tournament asige nishuba semi final match Sagolban United amadi IUFC Sekmai na sanaragani Ziribam District Cricket Association Senduna February tang kun manga dagi horoga tem tarani thuina saruk yaduna Vidyanagara gi Multi Utility Sports Complex ta satharakli ba 1 JDC 8020 trophy gi ngasi sanaki ba match amada SRC ke kadam talana LEC Babu Parabu wicket manga da mai thiba pikre match asigi ahan innings da LEC Babu Paran na bat pai kibada innings ke over loi kibada wicket manga turaga run cha maga supna ama loduna target run cha maga ani thamke match ke ni sub innings da SRC ke kadam talana bat pai kibada over tarani pan ga ball ahum da wicket manga turaga target run cha maga ani loduna match asimai pakhi match mai pakraba SRC ke gi sanaroi Tas Hussein na man of the match ki title loke tournament asigi ngasi sanaki ba atopa match amada A+11 na wicket tareta Vaida Babu Parabu mai thiba pikre match asigi ahan ba innings da Vaida na bat pai khibada over tara taret ka ball ahum da wicket loinamak turaga run marifu humdoi loduna target run marifu mari thamkhe ani sub innings da A+11 na bat pai khibada over tara ni thoi ka ball ahum da wicket ahum turaga run target run marifu mari loduna match asi mai pakraba A+11 gi sanaroi Saurabh na man of the match ki title loke ngasi no mangoi ba eng sa ki paw amuk pizari ngasi Manipur da khwaidagi sabagi chang degree Celsius konipan oiki khwaidagi ingbagi sangna degree Celsius 8.8 oiki nungsita yawba iseng manil gi chang aipta sada marifudra manga amadi humpudra manga amadi nungthildana sada kuntra mathoi oiki nongjugi chang millimeter sinyo oiki loisalak padamaroi ba paw amuka na pizari Tongan ba department singi demand nipan yapun basan pham lupa crore listing ahunga humpudra ni thoi la humpudra manga listing kuntra ma thoi house na pass to kre Tourism industry ki hek mathang da nga yok pagi industry asina summit lon da sauna kana ba piri haina MU gi vice chancellor professor Nauran Lokendro na phongdo kre amadi Slopeland Public School Khongjom na lukpu singnai hairaduna aina thingkraba lalholop ke YKL na school asi matam supagi oina thingjinkre IS News meeting tabiri basingbo mukana khurumjari